commercial amadi non-commercial oina leiriba aeroplane sing asina karigidamakta space ta paiduna chatribano marup mayam ngasigi video sidi yamna interesting oiba video amani ngasigi video asida commercial amadi non-commercial plane sing asina karigidamakta space ta paiduna chatribano haibagi maramda samlapna semjaba video amani marup mayambu DAshil 2.0 4Ever gi anoba video asida taramno oksari ngasigi technology da chawkhalaba aikhoigi malem asida nongmada commercial amadi non commercial plane sing asi mafam amadagi mafam amada paiduna chatnari research ki matung inadi aeroplane transportation mode asina khwaidagi safest oiba mode ni haina launari maramdi masina atopa transportation singdagi death rate aduki matik hanthei aeroplane da travel tawba sisu top experience sama faholi plane asidagi aikhoigi malem asigi tonganba view ama aikhoida uwa fanghali adubu marup mayam adomadongi wakalda aeroplane sing asina karigidamakta space ta chatpa yadribano haina khanbikiba matam soidana yawbiramgani asumna khanbikiba yawragadi comment section da comment tawbiramu aircraft asi makhal yamna lei aeroplane jet plane helicopter quadcopter asina chingba kaya ama leidi aeroplane sing asina space da karigi paidribano haibasi khangdringaida aeroplane asi matau karamna paikhalibano haibado hana khangminasi aeroplane amabu paikhathanbada maru oiriba asi aeroplane aduda paliba asangba masa amadi aeroplane da thrust piriba aeroplane da paliba achouba engine asini aduga masida amuka hena maru oiriba asina air medium amadi oxygen ani asini maramdi aeroplane da paliba asangba masa asina air medium ga taknaraga aeroplane asibu paikhathalibani aduga aeroplane da paliba engine asibu chalaina bahonabada oxygen asi darkar oi hairiba air medium amadi oxygen ani asi aikhoigi atmosphere sida fangi passenger puba ayamba plane sing asidi jet propulsion gi engine asi pali aeroplane amaga magi altitude asi tongali commercial plane sing asidi anambana 45,000 feet fawa wangna pai adubu corporate jet khara amadi 51,000 feet fawa wangna pai duna chadi adubu masidagi hena wangna paikhatpa yadrabara haiba wahang asini aikhoigi prithibigi leimai asidagi lapthokliba makhei atmosphere gi chang asi handarai atmosphere hantarakpa asina less air density amadi less oxygen ohelai air molecules hantarakpa asina plane asibu lift tawbada problem lai aduga oxygen handarakpa asina plane gi engine asibu ningthina burn tawba ngamlaroi masina maram oiduna engine asina require oriba thrust asi puthokpa ngamlaroi maram asina aeroplane asibu stable oina paiduna chatpa ngamlaroi carbon line haiba asi aikhoigi atmosphere amadi outer space anigi boundary ni carbon boundary asi sea level dagi 100 km wangna leiba mafam adubuni karigumba 100 km asidagi hendokhiba taragadi masibu outer space haina logani commercial plane sing asi masigi manak nangna fawba paituna chatpa yade adubu special oiba plane khara amadi carbon line asi fawba pairuba su yaukre 31 August 1977 numit asida Soviet ki test pilot Alexander Fedotovna MiG-25 fighter plane asida 37,650 meter haibadi chaurakna 37 km fawba wangna paikhalamki matam adugi oina khwaidagi wangna paikhiba plane gi record oina thamki adubu masi carbon line asi yawdaba saruk ani ahum hena walibani masigi damakta pilot sing asibu tonganba suit amadi oxygen darkar oi 1963 gi matamda American pilot Joseph Albert Walker na X-15 Flight 90 amadi X-15 Flight 91 asida tonglaga carbon line asi hendoktuna paikhi 19 July 1963 da Flight 90 asi tonglaga 106 km wangna paikhatlamki aduga 22 August 1963 numit asidana Flight 91 asi tonglaga 108 km wangna paikhatki Flight asigi matungdagi Walker bu astronaut ki mingthon piramki maramdi mahakna space boundary asibu cross tawrubagini matam aduda sizinakhiba X-15 gi plane asi experimental plane amani masi US Air Force amadi NASA anina pullaga tawkhiba experiment ni X-15 asi tongana special oina saba jet plane amani plane asida paliba asi rocket ki engine ni masigi jet plane asi 45,000 feet wangba mafam phawa
V-52 bomber plane asida haplaga puduna chatli. Masidagi jet plane asi 108 km fawba paikhatuna chatlibani. Maram asina normal commercial plane sing asidi masigi Karman line asi fawba paiduna chatpa ngamde. Maramdi commercial plane sing asina paiba matamda atmosphere da depend tawbagini. Masida oxygen amadi air medium asi darkar oibagini. Marum mayamgi wakhalda asumna khanbirambasu yai madudi air medium amadi oxygen yautuna rocket sing asina matau karamna space ta paiduna chatlibano haina. Adubu marup mayam rocket ki manung asida rocket fuel ga loina na fuel asibu chaktheknaba oxygen tank su haplibani. Rocket ki fuel sing asibu burn tawda atmospheric oxygen asida depend tawde. Maram asinani rocket singna irai laina atmosphere leitrabasu space ta paiduna chatliba asi. Karigumba posak amabu Prithvi ki laimai asidagi outer space ta chatke haiba taragadi Prithvi ki escape velocity asi lanthokuna chatpa haibasi darkar oi. Earth ki escape velocity asi chaurakna 11.2 km per second oi. Haibadi spacecraft khudingmak yamdrabada 11.2 km per second ki speed ta paiduna chatkadabani haibani. Speed asina Earth ki gravity asidagi nanthokuna chatpa ngamgadoribani. Rocket sing asina masigi speed asida paiduna chatnaba honaba matamda rocket ki manung asida fuel amadi oxygen asi aduki matik yamna puduna chatli. Rocket ki speed hengatliba makai fuel amadi oxygen sijanabagi chang asisu aduki matik hengatlibani. Marup mayam haujikti adomadongi wakhalda leramba wahang adugi pakum soidana phangbiramlagani haina thajai.